Mitai na schedule tribe on ba on the bagi matang da hayeng miyam gi oiba so bumi pham ama lamyan ba sanglen da pangthok kadori amadi tampasana gi mathang da Tamenglong dagi kana laijidrabi nupi amasu Jenims na lemna layeng ba hokre Tarap nokchari Maruba Pau Shandon Pizari Schedule Tribe Demand Committee na Mitai bu Schedule Tribe on anaba sangsilak leba khongjang amadi masibu sogat pakangbu sing na phongdorok leba wafam sing amaromda Schedule Tribe on mana labdam sigi hanati gi lejarak leba sakam sing mang khigini haibanu singba Schedule Tribe on ba yaning da pakangbu na phongdorok leba wafam sing yeng laga karam mana hena aphaba amadi phataba oibagi haibadu punna khaminana ba Protection and the Preservation Committee Manipur na miyam ga punna bhap tamin na bagi changsilak leba thabak thorom singi manung chan na hayeng miyam gi oiba soba mifam ama lamyan ba sanglen da pangthok kadawi masing matang da ngasi wahang mamlekai da committee office ta pau gi mifam ama pangthokre pau gi mifam adu da committee gi convener Dr. Y Mani Khuman yauna atai thau pu sing saru yaki convener Dr. Y Mani Khuman na haikibada lamdam asigi boundary sapsana leijaba amade international gi thakta lam kaya da sangsiluraba phurup amana amuhana Schedule Tribe gi thakta Hoba Hibasi, Karamba Punsirol, Amade Socket, but we get the Ribano Hibasi, Akang I Singapuna Kana Nenaduna Tana Dabaya Dabadi, Narang Hona Committee, the Sinduna Satak Liba Miam, Gapuna Kamin and Nabaki Tormasi, Tang Kungamatoi, Pau Satagani, Masimanunsan Hayang Asobami Pamama Pang Tok Nanabasem Sabani Haki. Now, the foreign against the Kanamugi for the Kanamugi against the Akoi live of Porchi, Manipuri, Nation Jiki Kamadoi, but Ishum or the Packle Manina. Masina kanai proba masina amang ba atung kari lagi se Manipur de le intellectual scholars na hang ten hare actively involved da brigan nei no bi serve ya biu hai se application mai ke dige hamal film mian Sagulpon tera sapam lerak RK tampasana kaupinupi ma sahi mga rom laing binabalay tabadagi phamung dagi handok tan lerak padu Jenims ki director na lusingduna lem na laing bagi thabak chathaba haukraba matungda Tamenglong district ki manungchan na leba Sempa village dagi khangthai loi kaupinupi sahi kunthra mathuram surbi amasu Jenims na lem na laing haukre sahi taruk ki mamang da angang unanaba khangthai loi bu sagai sarga kilometer taraga mga rom puthro matungda lambi da angang unaki hari Thodo gi tungdagi masagi phibam da hong ba kaya laktor makhong ani maksat pangamdana leirakibani ma ki mapuroiba lai khidraba matungda masagi phibam sunong nong magi soksul lakpadagi apok pa mapagal minarki mapamatu da manama singi layeng natana topa layeng nanabagi khudong saba leitana lakhibani hari ngarang mapamatu dagi khulgi miu singna sagai saduna Tamenglong gi namkaulong village phabo puthoraki mapamatu dagi Jenims ki medical team amana Tamenglong district ki legal services authority gi secretary notene sori amadi all Manipur bar association gi miu single wena ana ba du pukhalak laga Jenims ta layeng bahokre khangthailu gi apokpa ramsing pong na phongdor pada mahaki masanu pina hom suba masa mirol pa matam da mapuro belai kidre masanu pina hom suba masa unana ba pukhalak pada lambi da angang unaki Matuki matungda mahaki makhong animak leng bangam la kidabani haki madudi harau zarabani aidi adu ai kari amatu suma bo se mangamdrabani na adum lairi bani adu da lemna yengbi gani haibudi ai ishor busu nokhoi busu yam thagat zarabani District Legal Services Authority Tamenglong Secretary Notone Surina Kangthailu gi wapamasi tha kharigi mamang na mahana pauta badagi Jenims ki director ko unaduna wari shanar ba matungda mahakpu lemna layang na bathabak ase pakalak pani haki Akoina ngasi akoina namkalong dagi anaba se akoi District Legal Services Authority na sahi amagi mamang da thingra khibane adu mamang da lapada akoi Jenims ki akoi doctor da akoi director da haijab dagi akoina medical team ba loina ngasi se sakanga la fasal bani oksi anaba se stage treatment to bagi da ma akoi Jenims ki director da hen of doctor Jenims ki director Professor Devel Laishamna Kangthailu gi masagi nariba anaba sing asi karino haiba thizin ba hore haiki Apegi Jenims ki Dr. Team amaga loinana ngasi ayuki pung ahum dagi hogaleraga apegi organization asiga punna saderaga ape ana basi hajusi gujaraklaga apegi Jenims ki apegi orthogi department asida bed number 33 asida leijare aro akoi ji khudak tama he la ko khoi drip nung hojare
जिदा कोई लेबे टीम मसी ऑर्थोगी डॉक्टर ले रहे अरुगा हेड ऑफ द डिपार्टमेंट गायनिकोलॉजी लेबी रहे अरुगा गायनिगी डॉक्टर टीम ममा अरुगा ऑर्थोगी डॉक्टर टीम ममा डॉक्टर उमेशोय लगी नर्सिंग में आपको पुन्ना मसीदा मासी कोई इन्वेस्टिगेशन तौजरेगा दरकार होगा पुन्ना मक्सी कोई मसी तौजरेनी Minority amasung other backward department asna mahiru singi sakthung matpada lengak pasing na tumin na yengshin na leiriba si Manipur College Students Union na angak papo ihari. MOB sigi matakta soibe kaya M suna thindu na taklaba su department asna mahiru singi scholarship matam sana panghandabada na tana mahiru kaya agi matam manghalle. Tang kun gi mathui digi hauna sanction gadurib khongjang asida union asna mapung phana sokot kani hari. Pau gi maraktana break amatang lominasi. India की प्रीमियर इंटरनल एयरलाइंस जेट एयरवेज ना केबिन क्रू लौगदौरी नुंगाइरबा कैरियर की खुदोंग चाबा असिगिदमक इंटरव्यू मे गितांग तरागा मंगादा मफमना होटल क्लासिक नॉर्थ एओसी मतम अयुकी पुंग मापंदगी ना पुंग अमा फाउबा हेना अकुप मरोल गिदमक जेट एयरवेज तगी खंगबी बयागनी Oza Pain Relief Ointment Khwang naba, kok chikpa, tang chikpa, khu naba ni singbada sinaba yarba, lipsa gumna puthok saba Oza. Wanted some electronics mechanics for repairing ISTV set-top boxes at different places. Bisnupur, Thobal, Kangpokpi, Imphal West, Imphal East. Willing electronics or mechanics may contact Secretary ISTV Network. Constipate season of you. Constipate season of Manung Samanwai Taba, constipation problem, Kohan Mangami. Itan Tanba, Manung Sandam Singusu, Kohan Mangami. No mother, Tumam Daida, Lubu Sava, Shing Glass Amada, Chamas Amanatraga, Anita Tadra season of you. Constipate. Bukan nataram nokchari. Central Government na Planning Commission muthat kiba amadi Manipur special status category degi lok thok kibana lamdam masida sakwa thorangi thabak thinta hanbagi soba maram amani haina Education Minister Dr. K.S. Ratan Kumar nangasi NG College gi Women Hostel amadi Indoor Hall sangabagi thorom da haikre College asugi Principal Dr. Y Yai Mayauna Mari len bamiwai kyana saru yakiba thorom maduda mana makata na hakibada samajama saukhat lamzel da changshila kumatamda education gi thodang yam sawi Education sector sakut hana ba hona bada miyam na su saruk yabiu sakana su mahi masing tambagi thabak asida on ama purak na ba kupna khana duna thabak pakat pahori haiki handak apna edit college ki uza khara masi absorb to 219 chapma gi 96 yaw gadi apai around 400 me ala yawa madune apni part time ki college ki uza sing jine adigi 714 gi legba kanu kisi apni higher secondary lecturers ki jine masi regularize to why say yamna apni arai ka decision of na de rounds of meetings in tawra ka masi pros and cons kana rakata anytime masi to se pina no honor ko matamta anytime ko overdraft ta ya ko District Legal Services Authority Tamenglong na nomagi oiba legal awareness program ama Tamenglong District ki Namkaulong Junction da pangthokre Manipur State Legal Services Authority ki sponsor makada pangtholiba thorom aduda All Manipur Bar Association ki President Aish Andrajit Sharma Bar Council ki member Shanta Khaidem Vice President El Manaubi Tamenglong ki SP Ragui District Legal Services Authority Tamenglong amadi Chief Judicial Magistrate Werbi Aribam Notinesori amadi Namkanglong Village ki Chairman Kakangam kami amaru bamiu singona sarp yaki thorong mari lenana notane sori na hakibada ayan gi maram da miyam punna khangmin aduna isa isa gi phangpham thokpa singa du phangna ma hona mina si haki All Manipur Government Aided College Teachers Association na tongan badabi kaya tanduna sangsilak pa khongjang adu sarkar na makoina talib dabi sing thabak to on thokani haina thajaba pirak padi matam kharigon handok le hari RIMS Nurses Association sinduna RIMS Jubilee Hall da International Nurses Day gi thoram ngasi pangthokre ngasi gi thoram maduda RIMS ki Director Professor C. Aish Arun Kumar RIMS ki Medical Superintendent Professor M. Amuba Professor S. Ritana Maru Bamiu Singwena Saruk Yaki Florence Nightingale gi mapam da lai su katuna ikai khumna basu utki
Manipur Sepak Takraw Association gi miyang makada laifam kuno Youth Development Association na laifam kuno mitong lampak ta satariba ani suba state level konsam achau memorial men's and junior girls rigu event prize Sepak Takraw Championship 2016 gi ngasi nupa gi ahana match ta SWC na MSUK hangang bu ani sunoda ani suba match ta PUCA kairang na LKYDA laifam kuno bu set ani sunoda suba match ta MPSCB na sam team e bu set ani sunoda amadi MPSCB na MSUK laifam kunobu set ani sunoda mai thiba piki nupigi ngase sana ki bahana mesta LKYDA laifam kunona MSUK B bu set ani sunoda ani suba mesta na SWCA na LKYDA bu set ani sunoda amadi SWCA na PUC hangang bu set ani sunoda mai thiba pikre Manipur Tennis Association Sinduna Lampel Pat Officer Club ki tennis court ta tennis sanarwini phunus yadur sathariba pre-monsoon tennis championship ki men's singles ki ngasi sana kiba match ta Premjit na Muiston bu game mapan anida Brozen Ranjan bu game mapan humda Tulesona Solomon bu game mapan ipan da amadi tarit mangada mai thiba piki doubles ki sahi yang ke bangagi sana kiba match ta nabakishore amadi manglem gi jura bu dizen amadi kala gi jura na set tarit taruk tarit mari amadi taruk amada mai thiba piki Thobal ICDS na Anganwadi worker amadi helper lobgi pangthokiba adugi fall haidokpada aran bakya yauri haina Manipur Muslim Welfare Organization at hador pachero lamana khangalagli CDPO Thobal na sathariba thong singa sida lainga nga thuba matam na miyang sangbiu pangthoki britain test ki fall haidoktana vivavos hana pangthoki bano hanglagli mari lenaba authority na tang tara mga phawgi manungda thabak ta onthok trabadi organization asina khongjang changsan gani hari hausul salakpada maruba paw amakan Maitai mitai na settle tribe on ba on da bagi matang da hayang miam gi oba so pumi pham ama lamyan ba sangyan da pangthok ka dawri amadi tampasana gi matung da tamenglong dagi kana lejider bi nupi amasu janims na lemna layang ba hokre ais da bagi pawmiyang tabiri basing amukan kurum dari